म्यांमार मिलिट्री लेंगाकी लानमीसिंगना मियोय कुन्नमगसु हाटख्रे हौजिक फावबदा हाटखिबा मियोय पुन्ना चात्रुक हेनख्रे म्यांमार मिलिट्री रेजिम फोर्सिंगना ngarang yumsa kaisagi numidang athengba phawbada sagaing amasung bago region singda yamdrabada miyoi kun kaptuna hatkre masi tharaga military ku adugi mayokta chatharakiba protest singda lanmi ge laingak aduna tamthina tha ani namtharakiba dudage siba mi gi masing chatruk taruk yaukhre san state ki khwaidagi chawba party na federal army semnaba amasung anoba constitution phongnaba coalition semnabagi appeal tawkhre Myanmar gi San state ki khwaidagi chawba party San Nationalities League for Democracy SNLD na atai party sing khulai paiba resistance group sing amasung Myanmar gi parallel army da federal army ama semnaba punna thavak tawminanaba appeal tawkhre San state ta khwaidagi chawba oiriba party asigi wangangloi ama oiriba sai leigna February amage military na Myanmar gi lengak munkhiba dudage miyamna sigumba system ama puraknabagi thawrang adu ulakhibana federal constitution ama phongnabagi chapcharaba matam adu yaure haiki federal constitution ama haibasi February amagi military ku adu thokhibadagi khwaidagi henna miyamna khawrangna ama oirakraba maramna federal constitution ama phongnabagi chapchaba matam adu oire haina San state ta khwaidagi chawba oiriba party adugi wangangloi sai laik na haiki hairiva federalism adu phangnanaba Myanmar gi yelhomi kangbu kaya adugi mahun sinba punna konsinba coalition amaga loinana committee representing PE Dawsu Hulutto CRPH na soidana magpunna thavak tawminagani haina mahakna makata khe mahakna sampatna hairaduna Myanmar gi mapung oiba lamgi miyoi singna federalism haibasi separatism natte amasung masine hena apunba purakani haiba khanglakpa matamda aikhoina mase amukka hena kanna khongjang changsin gani haina Myanmar now the San state ta khwaidagi chawba party oiriba dugi wangang loina makhata khe makhoi gi mafam singda phamba ngamkidraba NLD gi MP singna ayamba saba CRPH na anoba constitution ama phongdringagi mamangda interim government ama semnabagi wafam laukthokre hanana anoba constitution ama draft tawramlabadi hena phagadavani haina mahakna haiki Pawo National Liberation Army gi lusingba khun okarna lalhoba group singna CRPH ka mantik nabagi wari sanabagi damak sakti leiba political amasung military coalition ama soidana mag semgadabani haiki security forcing gi mathakta Naxal singna akanba attack satharakpa yari source chatliva kumja 2021 horakpadagi ngasi fawbada Naxal singna security force ki mathakta khwaidagi tamthiba amade inai tahanba makhalgi attack kaya mathang sathaduna lakle Naxal singna makata na leibag asigi security personnel singda akanba attack satharakpa yari haina intelligence source singna phongdorokle haukiba numit kharani gi mamangda Chhattisgarh gi Bijapur area da Naxal singna attack satharaktuna security force ki jawan kungani thoi hatkraba matungda People's Liberation Guerrilla Army PLGA kauba Naxal group aduna mahausadagi tonganba lalong sing sizinaduna security force ki mathakta akanba attack sathanaba thawrang tawri haina intelligence ki paw asina makhatare PLGA na minna ubangamdaba high tension electricity wire unpredictable body trap amade unprovised rocket launcher sing sizinaduna security force ta tamthiba makhalgi attack sing sathanaba thawrang tawri haire PLGA na chahi asida ngasi fawbada satharakiba tactical counter offensive campaign singna leibag asigi security personnel kaya hatpa amade asok apan mayok nahan khiba laikhre handak Naxal singna security force singi mathakta chatharagliba eteki mawong matau sing asi mahausa makhoina chatharamba conventional oiba attack sing adugi yamna tongan ba mawong matau ni haire
इंटेलिजेंस की लिखुल सिंगी मतुंग इन्ना छत्तीसगढ़ की तोंगान तोंगानबा शहर अमसुंग खुंगंग सिंगदा मियामदा पावर सप्लाई पीरिबा हाई टेंशन वायर सिंगना नेक्सल सिंगना सिजिनदुना सिक्योरिटी फोर्स की मथक्ता तमथीबा अटैक चथनबा थौरांग तौरे इलेक्ट्रिक वायर सिंग अदु ब्रांच लाइन सिंगदगी समलगा मखोइना अपाम्बा टारगेट अदुदा थमदुना अटैक चथगदौरी हाइरे नेक्सल सिंगना सिक्योरिटी फोर्स की नेमना पाइरकपा हेलीकॉप्टर सिंग अमदी ngaiak chap leptuna helicopter singna leiringaida makhoi improvise rocket launcher sing sizinaduna attack chathanavasu thorang tauri haina intelligence ke officer singna phongdokhiba wafam agency na quote tawkhe tamthiraba naxal sing aduna mamangda amukta ukhidriba mawongi lal makhal ama thoktuna security personnel sing thuhannaba thorang su tawre remote control IED makhal kaya su sizinaduna security forcing da attack chatharakpa yari haina likhul asina makhata na phongdorokli hauki wathangja numita naxal singna Bijapur district ta security force ki mathakta chatharakhiba tamthirabe attack adu Bijapur district amasung Sukma district ani gi ngamkhai paring da leiriba Jona Gunda amasung Tekal Gunda khungang ani gi tainaba mafam amadani attack adugi tungda security personnel singa kapna khiba thogdokta security personnel kuntraga mathoisu asok apan mayok nakhibani New Zealand na India dagi lakadaba lam koiba sing athingba thamkhre India gi oina handakta nahongna na COVID-19 laichat ki case masing khanghen hengalakhiba sigi yenglaga New Zealand na India dagi lam koiba sing changlakpada athingba thamkhre matam kharagi oina thamgadoriba athingba adu चलिबा April kuntraga mathoidagi mapung phana chatnaragani haina New Zealand gi government official singna laukthokre CM positive oikhibadagi office singda athingba sing thamkhre Tripura gi chief minister Biplab Kumar Dev changyeng tawbada COVID-19 gi positive oiramlaba pung kunmari gi manungda Tripura government na government gi office singda coronavirus sandorakpa thingnanaba makhal makha kaya gi athingba sing thamkhre CM Dev ngarang COVID-19 gi positive oikhibane Congress ki masak naiba miyoi khara BJP da changlak yare lakadori bachahi 2022 gi angan basarukta pangthoknaba yana leidiba taragani thoisuba Manipur Legislative Assembly gi mikhal gi damag political party sing mathi phongba hongnare marak asida Congress ki masak naiba miyoi khara Congress thadok lamlaga BJP da changlak yana leidi haina pausi asina phangba pau amana haire pausina makha taraduna hai BJP da changlakadoriba masak naiba miyoi khara adu kana no hangbada haujik maki oinadi maming matha haidokpa yadre tawbadabu face ani natraga ahum thokna miyoi sing adu yaurakpa yabagi oithokpa dumadi leiri haire school savada quality maintain tawramdaba khudingmak lemna tharoi H Dingo ngasi education minister S Rajenna Sekmai Kendra gi MLA H Dingo ga loinana Sekmai Nilpatma Higher Secondary School da chatuna school gi hojik sagaliba building construction singi phibam hakthengna yangsin khre ngasi yangsin khongchat aduda minister S Rajen haiki madude Sekmai gi Nilpatma Higher Secondary School gi building construction asi quality maintain tawdabagi matangda MSF na phongdorokpagi matunginna chatuna yangsinbada laingoi gi quality phattaba amadi mystery anobo oibadagi asigumba asi thokhibane aduna thabak suriba contract aduda nauna wall sing thugaiduna athubada semnaba akanba instruction pikre haiki district marida nungsitta amotpa yawbugi chang olubada Imphal West na khwaidagi motlam le brick farm singna mai thavada u sizinariva sigi mahutta solar energy oina sizinabagi pambai ama athubada puthokna bahonaragani Radha Kishore Manipur da su COVID ki anoba case thengnabagi chang hengalakle sahi manga khakta ngai diba angang ama leikhidre case taraga taruk thengnabada airport ta thunglaba manga Ziriwam da thunglaba mari amasung MU da exam thariba mahiroi ama yaure Manipur da su haukiba numit nini asida COVID-19 gi anoba case thengnabagi chang hengalakle active case masing marifuga taret yaukre laina laichat asina maram oiraga sahi manga gi angang amasu leikhidre
Pung kun marigi manungda anoba case taraga taruk thengnakibagi manungda mapandagi flight tongduna laklaga Imphal airport ta thunglakiba passenger manga Laikang lambida laklaga Jiribamda thunglakiba passenger mari amasung Manipur University BVOC manga suba semester gi exam mayok nariba mahiroi ama yaure